ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯅ ꯀ꯭ꯂꯥꯁ 11ꯒꯤ exercise number 5.2ꯒꯤ exerciseꯒꯤ ꯁꯣꯂꯨꯁꯟꯅꯤ ꯃꯁꯤꯗ question number 1ꯒ 2ꯒꯁꯦ modulus ꯒ argument ꯒ ꯄꯨꯊꯣꯛ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ question number 1 ꯁꯤꯗ ꯌꯦꯡꯉꯁꯦ z equal to ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯔꯤꯁꯦ -1 minus iota root 3 ꯍꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ real part ꯂꯩꯔꯤꯁꯤꯅ r cos theta ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ imaginary part ꯁꯤꯅ r sin theta ꯍꯥꯏꯅ ꯂꯧꯕꯤꯔꯅꯦꯕꯀꯣ ꯍꯥꯏꯕꯗꯤ let r cos theta equal to -1 and r sin theta equal to -√3 ꯍꯥꯏꯅ ꯂꯧꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ both side ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯁꯥꯏꯗꯁꯤꯅꯦ ꯁꯤꯒꯤ ꯁꯥꯏꯗꯁꯤꯅꯦ ꯃꯈꯣꯏꯅꯤꯁꯦ squaring ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ adding ꯇꯧꯔꯅꯤ ꯍꯥꯏꯅ ꯊꯥꯗꯣꯏꯅꯦꯕꯀꯣ ꯀꯩꯅ ꯊꯥꯔꯁꯦꯕ squaring and adding we get squaring tꯧꯔꯦ adding tꯧꯔꯦ ꯃꯇꯝꯗꯨꯗ ꯀꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ square ꯀꯥꯔꯒꯗꯤ r square cos square theta ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ square ꯀꯥꯔꯒꯅ r square sin square theta ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯈꯣꯏꯅꯤ ꯄ꯭ꯂꯁ ꯇꯧꯕꯤꯔꯁꯤꯀꯣ ꯂꯦꯐ ꯍꯥꯟꯅ ꯄ꯭ꯂꯁ ꯇꯧꯔꯁꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯁꯦ r square cos square theta plus r square sin square theta equal to ꯍꯥꯏꯔꯒ right ꯑꯃꯨꯛ ꯍꯥꯏꯕꯗꯤ -1ꯗ ꯑꯃꯨꯛ square ꯀꯥꯔꯅꯤ -√3ꯗ ꯑꯃꯨꯛ square ꯀꯥꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯂꯁ ꯇꯧꯕꯤꯔꯁꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ 1 + 3 ꯂꯥꯛꯑꯅꯤ ꯁꯤꯗꯒꯤ implies r square ꯀꯃꯟ ꯂꯧꯊꯣꯛꯑꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯁꯦ cos square theta plus sin square theta ꯍꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤ ꯀꯌꯥ ꯇꯥꯔꯦꯕ 4 ꯇꯥꯔꯦ ꯅꯦꯛꯁꯇ ꯁꯤꯒꯤ ꯕ꯭ꯔꯦꯀꯦꯠ ꯃꯅꯨꯡꯒꯤꯁꯦ 1 ꯇꯥꯕꯅꯤ ꯑꯗꯨꯅ r square ꯒꯤ ꯚꯦꯂꯨꯗꯣ 4 ꯇꯥꯔꯦ r square ꯒꯤ ꯚꯦꯂꯨ 4 ꯇꯥꯔꯕꯅꯤꯅ r equal to ꯀꯌꯥ ꯇꯥꯔꯅꯦꯕ 2 ꯑꯗ ꯑꯩꯈꯣꯏꯅ ꯂꯧꯕꯗ r ꯍꯥꯏꯔꯤꯁꯤ ꯉꯁꯥꯏ modulus 2 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯊꯦꯇꯥꯗꯨꯅ argument ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛ modulus ꯐꯪꯉꯦ ꯍꯧꯖꯤꯛ ꯀꯔꯤ ꯄꯨꯊꯣꯛꯄꯒꯤ ꯁ꯭ꯇꯦꯞ ꯇꯥꯔꯦꯕ argument ꯄꯨꯊꯣꯛꯄꯒꯤ ꯁ꯭ꯇꯦꯞ ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ modulus ꯐꯪꯉꯦ therefore ꯁꯨꯝ ꯏꯕ ꯌꯥꯔꯦ modulus of z ꯍꯥꯏꯇꯥꯔꯦꯀꯣ modulus of z ꯁꯦ is 2 ꯍꯥꯏꯅ ꯏꯕꯤꯕ ꯌꯥꯔꯦ ꯃꯊꯪꯗ ꯃꯥꯒꯤ argument ꯄꯨꯊꯣꯛꯁꯦꯕꯀꯣ argument ꯄꯨꯊꯣꯛꯄꯁꯤ ꯁꯤ ꯁꯥꯏꯗꯁꯤꯗ ꯇꯧꯒꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯅꯤꯁꯤ ꯁꯤꯟꯅꯔꯛꯀꯅꯦꯕꯀꯣ argument ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ r cos theta r sin theta ꯂꯩꯕꯗꯨꯗ r ꯒꯤ ꯃꯍꯨꯠꯇ ꯐꯪꯉꯤꯕ 2ꯗꯣ ꯁꯤꯟꯖꯤꯜꯂꯅꯦꯕ ꯁꯣꯝꯗꯁꯨ r ꯒꯤ ꯃꯍꯨꯠꯇ 2 ꯁꯤꯟꯖꯤꯜꯂꯅꯤ ꯃꯇꯝꯗꯨꯗ cos theta ꯍꯥꯏꯔꯤꯁꯦ -1/2 sin theta ꯑꯗꯨꯅ -√3/2 ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯅꯦꯕꯀꯣ ꯍꯥꯏꯕꯗꯤ cos theta equal to -1/2 ꯑꯗꯨꯒ n sin theta ꯑꯗꯨꯅ -√3/2 ꯁꯤꯗꯒꯤ theta ꯄꯨꯊꯣꯛꯄꯒꯤ ꯀꯟꯁꯦꯞꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ cosꯇꯁꯨ 1/2 ꯇꯥꯕ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯑꯦꯡꯒꯜꯗꯨꯗ ꯁꯥꯏꯟꯗꯅ √3/2 ꯇꯥꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯄꯤꯔꯁꯦꯕꯀꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ cosꯇꯅ 1/2 ꯁꯥꯏꯟꯗꯅ √3/2 ꯇꯥꯕꯁꯤ 60 ꯍꯥꯏꯕꯗꯤ π/3ꯅꯤ ꯑꯗꯨꯕꯨ π/3 ꯃꯛꯇꯤ ꯗꯥꯏꯔꯦꯛ ꯇꯥꯔꯣꯏ ꯃꯔꯝꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯇꯥꯔꯒꯗꯤ cosꯇꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯁꯥꯏꯟꯗꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯖꯒꯥꯅꯦꯕ ꯊꯤꯗꯣꯏꯁꯦ ꯀ꯭ꯋꯥꯗ꯭ꯔꯦꯟꯗꯣ ꯑꯗꯩ cosꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯁꯥꯏꯟꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯖꯒꯥꯗꯤ ꯀꯔꯝꯕ ꯀ꯭ꯋꯥꯗ꯭ꯔꯦꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ 4th quadrant ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯡꯒꯜꯁꯤ 4th quadrantꯗ ꯇꯥꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ 4th quadrantꯗ ꯇꯥꯍꯟꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ π/3 ꯍꯥꯏꯕꯗꯣ 4th quadrantꯗ ꯀꯃꯥꯏꯅ ꯇꯥꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ therefore ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯁꯦ ꯃꯥꯒꯤ ꯁꯤꯗ ꯈꯔꯗꯤ ꯊꯥꯔꯅꯤ ꯊꯥꯕꯕꯨꯗꯤ cosꯇꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯁꯥꯏꯟꯗꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯦ ꯊꯦꯇꯥ ꯑꯗꯨꯅ 4th quadrantꯗ ꯂꯥꯏ ꯇꯧꯔꯀꯥꯟꯗꯅꯤ ꯍꯥꯏꯅꯗꯤ 4th quadrant ꯅꯠꯇꯦ 3rd quadrant ꯑꯣꯏꯒꯗꯕꯅꯤ 3rd quadrantꯗ ꯂꯥꯏ ꯇꯧꯔꯀꯥꯟꯗꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 3rd quadrantꯗ ꯇꯥꯍꯟꯗꯣꯏꯅꯤꯅ 3rd quadrantꯗ ꯇꯥꯍꯟꯕꯒꯤ ꯅꯤꯌꯣꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ theta equal to ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯣ ꯑꯁꯦꯡꯕꯗꯤ π/3 ꯍꯥꯏꯕꯅꯤ π/3 ꯄꯥꯝꯕꯅꯤꯅ -πꯗ ꯍꯥꯏꯔꯤꯕ +π/3 + ꯇꯧꯒꯅꯦꯕ ꯃꯁꯤ 3rd quadrantꯗ ꯇꯥꯏ ꯍꯥꯏꯕꯒꯤꯅꯤꯀꯣ equal to ꯀꯌꯥ ꯇꯥꯔꯅꯦꯕꯁꯦ -2π/3 ꯍꯥꯏꯅ ꯐꯪꯒꯅꯤ ꯑꯗꯨꯗꯤ ꯃꯁꯤꯒꯤ -2π/3 ꯁꯤ ꯀꯔꯤ ꯑꯣꯏꯔꯦꯕ therefore argument of
argument of z se is kya wareba minus 2 pi by kya warani 3 na spine thambirane ba sida ina tang haram gadab se kaino haragadi aikoina fangi be angle sing do third ta hange first ta hange second da fourth ta hange haragadi niyom chi kai lei hai matamda wasim pha di puraga tawgadabani adobani yom tang de pe yeng thokse ko kamai legi hai matamda akoina angle do theta ne khalase ba ko first quadrant ta tabagi damta di theta adum leijarane ba kem problem leitre ko adagi second quadrant ta hangadabani khalase my sign convention gi matungina second da lakadabani khalase doiraga dekhona tawdu je phangiba theta do pi dagi khaidoane ba koida pi minus theta ana lakane ba adu gaigumba third quadrant ta hange haragana third quadrant ta hange haragana minus pi da plus theta tawgani hai usi ma kawrano hoju hoi khiba question do ne ko sina aduga kaigumba fourth quadrant ta dore khalaje sign convention gi matungina adu matundu di minus theta haraga thambada adu magi hoi argument je principal haina leyeba ko principal j magi minus pi dagi hauraga kogi pi phogi marta leigedabni ka hayeba ko si manung chandraga de koina puthoiba argument do principal ko deba ko aduna पुथोकदब खुदिम प्रिंसिपल होइदोइनी अमदुना हजकी कईगुंबा मागी लेरिबा साइन कोस की साइन की मतुंगिना फर्स्ट तागनी सेकंड तागनी थर्ड फोर्थ तागनी हाइबगी मतुंगिना एंगल पुथोकु मतमदा सेकंड ताहनबगिना पाइदि खाइदोनी थर्ड ताहन ग्यारगना माइनस पाइदि प्लस तोरनी फोर्थ ताहन ग्यारगना ताराइबा एंगल दुदा माइनस 1 पिलगा फंगनेबको अदुदि मखा दम यंगजे मथंग क्वेश्चन ददि स्माइना मैम थारागा होलरगे सुम चिन्ना दम स्क्वायरिंग तौरे एडिंग तौरे गाने सुम थारागा सुम चिन्ना दम हारेगा होलगे को अदुदि मथंगी क्वेश्चन नंबर 2 दा यंगसे क्वेश्चन नंबर 2 दम पीरे से z इक्वल टू हारेगा minus root 3 plus iota ina pire matumji dekhona asigi ahanbagi r cos theta lobi raje real part to minus root 3 duga imaginary part na r sin theta ina lobi de duga equal to haraga mana 1 thambirani mathang da sita thaji squaring and adding and thabirani thar mutung de koina squaring tore adding tore joitagadi r square cos square theta plus r square sin square theta lani aduga right ta squaring to matamda 3 plus 1 adunga saigi question number 1 ga hairap manare haitare ko sije haibate r square kamalo to a ditare dele horiche cos square theta plus sin square theta lani aduga sondana 4 lai adudi sidagi r photoke haragadi r 2 tare aduna modulus to 2 leire ko aduga hauji amuk masigi modulus sinaraga argument photoksebako ade ahan bagi sisida r gi mohota sinduse 2 sinduni matamda da koida fangise cos theta je cos theta equal to minus root 3 by 2 fange aduga mathangi sida yengu matamdana sin theta do my 1 by 2 ena phangdine ko aduna sin theta dona 1 by 2 adudi ekoida theta puthokku matamda ita argument puthokku matamda ahanbada sin gi minus yawa plus yawa loin tokhraga cos tana root 3 by 2 taba sin dana 1 by 2 taba angle si karambano haiba sana thirajeba ko karamba angle ore haibada 30 degree haibadi pi by 6 oiduneba pi by 6 orani haibsi makhange pi by 6 orani khanga matungda karamba quadrant chum yengseba ko quadrant da man haise cos tan negative oiba sin dan positive oiba quadrant duni adudi karamba tareba second quadrant hojita haige da ngai second quadrant ta hange taragadi pi di khaidokane hana pi minus ara karambano khaidokdu je matam da ngasai root 3 by 2 tagiba 1 by 2 tagiba jaga haibadi pi by kana 6 khaidokpirani adudi kya tareba 5 pi by 6 ana thambirani aba sumain taruga argument puthokane ko mathangi question number 3 dagina 8 for aitare ko chi jina mo argument puthokpa modulus puthokpadi haide masidana mo koigi polar form da convert to one hai and the polar form da convert to by si argument puthokta ba yaroi modulus puthokta ba yaroi tuna question number 1 ga 2 almost mani aroi bagi step conclusion da khatang khena bagi wani kamai to gi yengse mathang atum yengse question number 3 da mana piri z equal to haraga tum lobi rasiko 1 minus I na piri ngasai gi tumai lobi rase r duna sorry r cos theta haibuduna 1 lobi re aduga r sin theta duna minus 1 lobi re
ꯍꯧꯖꯤꯛ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯑꯦꯟ ꯑꯦꯗꯤꯡ ꯇꯧꯗꯣꯏꯅꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯑꯦꯟ ꯑꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯁꯝꯖꯤꯜꯂꯁꯦ r ꯁ꯭ꯀ꯭ꯋꯥꯔ ꯍꯥꯏꯔꯒ cos ꯁ꯭ꯀ꯭ꯋꯥꯔ ꯊꯦꯇꯥ + sin ꯁ꯭ꯀ꯭ꯋꯥꯔ ꯊꯦꯇꯥ ꯂꯥꯛꯑꯅꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯑꯦꯟ ꯑꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗ 1 ꯁ꯭ꯀ꯭ꯋꯥꯔ 2 ꯇꯥꯔꯛꯑꯅꯤ ꯑꯗꯨꯗꯤ r ꯒꯤ ꯚꯦꯂꯨꯁꯦ ꯃꯁꯤ 1 ꯆꯠꯈ꯭ꯔꯦꯀꯣ r ꯒꯤ ꯚꯦꯂꯨꯁꯦ √2 ꯇꯥꯔꯅꯤ ꯑꯗꯨꯗꯤ r ꯒꯤ ꯚꯦꯂꯨ ꯐꯪꯉꯕꯅꯤꯅ ꯍꯧꯖꯤꯛ ꯊꯦꯇꯥꯒꯤ ꯚꯦꯂꯨ ꯐꯪꯅꯕ ꯍꯣꯠꯅꯔꯁꯦ ꯊꯦꯇꯥꯒꯤ ꯚꯦꯂꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯁꯤꯗꯒꯤ ꯂꯥꯛꯇꯣꯏꯁꯦ cos ꯊꯦꯇꯥꯁꯦ 1/√2 ꯂꯥꯛꯑꯅꯤ sin ꯊꯦꯇꯥꯗꯨꯅ -1/√2 ꯍꯥꯏꯗꯤ r ꯒꯤ ꯚꯦꯂꯨꯗꯨ √2 ꯇꯥꯕꯒꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ cos ꯊꯦꯇꯥꯗꯣ 1/√2 ꯂꯩꯔꯦ ꯑꯗꯨꯒ sin ꯊꯦꯇꯥꯗꯣ ꯑꯗꯨꯅ -1/√2 ꯑꯅ ꯂꯩꯔꯦ ꯑꯗꯨ ꯊꯦꯇꯥ ꯄꯨꯊꯣꯛꯄꯒꯤ ꯁ꯭ꯇꯦꯞ ꯇꯥꯔꯦ ꯊꯦꯇꯥꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ 1/√2 ꯇꯥꯕ cosꯇꯁꯨ sinꯗꯁꯨ ꯑꯅꯤꯃꯛꯇ 1/√2 ꯇꯥꯕꯁꯦ ꯀꯔꯝꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ π/4 ꯍꯥꯏꯕꯗꯤ 45ꯇꯨꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ 45ꯇꯣ ꯍꯧꯖꯤꯛꯇꯤ ꯄꯣꯖꯤꯇꯤቭ ꯉꯥꯛꯇ ꯅꯠꯇꯦ ꯂꯩꯔꯤꯁꯦ ꯄꯣꯖꯤꯇꯤቭ ꯅꯦꯒꯦꯇꯤቭ ꯃꯤꯛꯁ ꯇꯧꯕꯅꯤꯅ cosꯇꯨꯅ ꯄꯣꯖꯤꯇꯤቭ ꯇꯥꯕ sinꯅ ネꯒꯦꯇꯤቭ ꯇꯥꯕ ꯀ꯭ꯋꯥꯗ꯭ꯔꯦꯟꯁꯦ 4th ꯀ꯭ꯋꯥꯗ꯭ꯔꯦꯟ ꯑꯣꯏꯔꯦ 4th ꯀ꯭ꯋꯥꯗ꯭ꯔꯦꯟꯒꯤꯗꯤ ꯆꯨꯝꯅꯒꯤ ꯅꯦꯒꯦꯇꯤቭ 5 - sin ꯑꯝꯇꯪ ꯍꯥꯞꯆꯤꯜꯂꯒ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ π/4ꯗꯨꯅ ꯃꯥꯏꯅꯁ ꯑꯝꯇꯪ ꯍꯥꯞꯆꯤꯜꯂꯒ -π/4ꯁꯤꯅ ꯑꯥꯔꯒꯨꯃꯦꯟ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ therefore ꯄꯣꯂꯔ ꯐꯣꯔꯝ ꯍꯥꯏꯔꯤꯁꯦ ꯄꯣꯂꯔ ꯐꯣꯔꯝ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯁ꯭ꯇꯦꯞꯁꯤꯐꯥꯎꯗꯤ ꯀ꯭ꯋꯦꯁꯟ नंबर 1 2ꯒ ꯑꯗꯨꯝ ꯃꯥꯟꯅꯔꯕꯅꯤ ꯄꯣꯂꯔ ꯐꯣꯔꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯂꯔ ꯐꯣꯔꯝ ꯏꯁ ꯍꯥꯏꯔ ꯄꯣꯂꯔ ꯐꯣꯔꯝꯁꯤ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯌꯦꯡꯁꯤꯀꯣ ꯄꯣꯂꯔ ꯐꯣꯔꯝ ꯏꯁ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯔꯤꯁꯦ r cos theta + iota sin theta ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯏꯊꯣꯛꯄꯁꯤꯕꯨ ꯄꯣꯂꯔ ꯐꯣꯔꯝ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ rꯗꯣ √3 ꯊꯝꯕꯤꯔꯅꯤ cos theta ꯍꯥꯏꯕ ꯃꯇꯝꯗ cos - π/4 ꯑꯗꯨꯒ + iota sin -π/4 ꯑꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯁꯦ ꯃꯁꯤꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯣꯂꯔ ꯐꯣꯔꯝꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤ ꯈꯛꯇꯅꯤ ꯀ꯭ꯋꯦꯁꯟ नंबर 2 3 1ꯒ 2ꯒꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯀꯗꯕ ꯁ꯭ꯇꯦꯞ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯁꯦ ꯀ꯭ꯋꯦꯁꯟ नंबर 4ꯗ ꯑꯃꯨꯛ ꯀ꯭ꯋꯦꯁꯟ नंबर 4ꯗ ꯍꯥꯏꯔꯤ z = -1 + i ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ r cos ꯊꯦꯇꯥꯗꯨꯅ -1 ꯂꯧꯕꯤꯔꯅꯤ r sin ꯊꯦꯇꯥꯗꯨꯅ 1 ꯂꯧꯕꯤꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯑꯦꯟ ꯑꯦꯗꯤꯡ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ r ꯁ꯭ꯀ꯭ꯋꯥꯔꯗꯣ cos square theta + sin square theta = ꯁꯣꯝꯗꯅ 2 ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯆꯨꯞ ꯈꯪꯉꯝꯃꯦ r = √2 ꯇꯥꯔꯦ ꯑꯁꯤ r ꯒꯤ ꯚꯦꯂꯨ ꯈꯪꯉꯕꯅꯤꯅ ꯊꯦꯇꯥꯒꯤ ꯚꯦꯂꯨ ꯄꯨꯊꯣꯛꯄ ꯌꯥꯅꯕ ꯃꯊꯪꯗ cos ꯊꯦꯇꯥꯗꯣ -1/√2 ꯇꯥꯔꯦ ꯑꯗꯨꯒ sin ꯊꯦꯇꯥꯗꯨꯅ 1/√2 ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯊꯦꯇꯥꯒꯤ ꯚꯦꯂꯨ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯍꯣꯏ π/4ꯗꯗꯤ ꯑꯣꯏꯔꯅꯤ ꯑꯁꯤꯃ ꯈꯪꯉꯤ ꯑꯗꯨꯕꯨ cosꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯒ sin ꯑꯃꯨꯛ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯖꯒꯥ ꯑꯁꯤ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ 2nd ꯀ꯭ꯋꯥꯗ꯭ꯔꯦꯟ ꯑꯣꯏ ꯂꯩꯔꯝꯃꯦꯕ 2nd ꯀ꯭ꯋꯥꯗ꯭ꯔꯦꯟꯗꯗꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯀꯗꯕꯅꯤ ꯀꯅꯥꯗꯒꯤ ꯄꯥꯏꯗꯤ ꯈꯥꯏꯗꯣꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯊꯦꯇꯥ ꯄꯨꯊꯣꯛꯄ ꯃꯇꯝꯗ π - π/4 ꯍꯥꯏꯕꯗꯤ 3π/4 ꯐꯪꯒꯅꯦꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯣꯗꯨꯂꯁ ꯐꯪꯉꯕ ꯑꯥꯔꯒꯨꯃꯦꯟ ꯐꯪꯉꯒꯗꯤ therefore ꯀꯔꯤ ꯏꯊꯣꯛꯇꯣꯏꯅꯦꯕ ꯄꯣꯂꯔ ꯐꯣꯔꯝꯁꯦ ꯏꯁ ꯍꯥꯏꯔꯒ rꯗꯤ √2ꯅꯤ r cos theta cos 3π/4 + iota sin 3π/4 ꯑꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯦꯕ ꯐꯔꯦ ꯃꯊꯪꯗ ꯀ꯭ꯋꯦꯁꯟ नंबर 5ꯗ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯀ꯭ꯋꯦꯁꯟ नंबर 5ꯗ z = -1 - iota ꯍꯥꯏꯅ ꯄꯤꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ r cos ꯊꯦꯇꯥꯗꯣ -1 ꯂꯧꯕꯤꯔꯦ r sin ꯊꯦꯇꯥꯗꯨꯅ ꯁꯤꯁꯨ -1 ꯂꯧꯕꯤꯔꯦ ꯍꯧꯖꯤꯛ squaring and adding ꯇꯧꯔꯅꯤ both sides ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯐꯪꯉꯤꯁꯦ r square ꯍꯥꯏꯔꯒ cos square theta plus sin square theta ꯁꯤꯁꯨ ꯀꯌꯥ ꯇꯥꯔꯦ 2 ꯇꯥꯔꯦ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤꯗꯨꯒ r ꯒꯤ ꯚꯦꯂꯨ √2 ꯐꯪꯒꯅꯤ ꯃꯊꯪꯗ ꯊꯦꯇꯥ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ cos ꯊꯦꯇꯥꯁꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯗꯒꯤ -1/√2 ꯂꯥꯛꯑꯅꯤ -1/√2 ꯑꯗꯨꯒ sin ꯊꯦꯇꯥꯁꯤꯅ ꯑꯃꯨꯛ मासु सिदा यंगो मतमदा मासु -1/√2 ने थंबिरसे -1/√2 फरे 1/√2 ताब जगानेना 45 ती ओरनी तौबतबु sin सु नेगेटिव cos सु नेगेटिव ताब जगा से थर्ड क्वाड्रेंट दा तहन के हरगना एंगल दो अंदक -π द प्लस तौसिदनी कना
pi by 4 do dudi kya tare base minus 3 pi by 4 tarani minus 3 pi by 4 tarabani na hoji therefore koida polar form hai tare ko polar form je polar form is haraga r root 2 lere duga cos theta haidi minus 3 pi by 4 duni plus iota sin mas theta ni haidi minus 3 pi by 4 ana thambirane okay so my question number 5 there ni mutan question number 6 tamu yengase question number 6 ta z equal to haraga minus 3 khatang pirame chide kona ngamang ge dmai dobi rase let haraga r cos theta mana real part lobani real part minus 3 lere duga r sin theta mana imaginary part yaudabni 0 thambire hojik squaring and adding tobire squaring adding tawmatamda r square do kya fangani r square do 3 tare r square 3 tare manamuduna r gi value puthok matamda r square 9 tare hagedamne ko r square 9 ore 9 adudi 9 du root lo matamda 3 tarani adi r gi value khange du targadi koi da laktu je hambada chida yeng matamda cos theta do cos theta minus 3 by 3 minus 1 la ani cos theta je minus 1 la ani dagi mathangda sin theta duna 0 la ani de koi da theta gi value chi puthok matamda yo cos na minus 1 taraga sin na 0 tabu jaga si kada idano ha matamda pi da su yai minus pi da su yai animuk to inta ya ko ma jiki cos na minus 1 oraga sin na 0 oi bisi ko adubu ani ji manunda principal da sing ji kara mono ta di pi sine minus pi da sing de ko aduna sigi question number 6 ji oina ma gi argument to kya orani matamda pi orani dodi therefore polar form je is haraga r 3 derani duga cos pi plus iota sin pi and smai to thambirani mathangda question 7 da mulakse 7 da z equal to haraga root 3 plus iota thambire chidaso let r cos theta duna real part or root 3 lobirani duga r sin theta chidana mo imaginary part or 1 lobirani mathi chitagi di squaring tawrani and adding tawrani thabirani tar matungda koida phangduise r square haraga cos square theta plus sin square theta la ani aduga somdana 4 dudi cd 1 chakrabani na r gi value do 2 tare r gi value 2 tarabani na sangda cos theta do puthok matamda root 3 by 2 la ani aduga sin theta puthok matamdana 1 by 2 la ani sidna cos na root 3 by 2 ba root 3 by 2 taba sin na 1 by 2 taba se 30 degree habidi pi by 6 ni ada pi by 6 to masi loina positive oibna first quadrant da layerni mara buduna theta do direct ona kana tarane ba pi by 6 ma samang direct tarane ba ko do taraga de koi theta khangabani na therefore polar form is haraga r over 2 aduga cos theta plus iota sin theta smai thambirane mathangda aroiba question number 8 tamu yangase question number 8 ta z equal to haraga man p is I lere sidagi kuna r cos theta je real part ni yaudabani na 0 orani duga r sin theta sine imaginary part oriba 1 thambire hoje squaring and adding tobirani de matun de khoida fangise r square cos square theta plus sin square theta je equal to 1 fangani chide 1 se kre adu de r gi value je 1 tare r gi value no 1 tarabri na hoji laktu je han bada cos theta di 0 dum le jerani duga sin theta na 1 tarani sin theta na 1 tare adu di cos na 0 oiraga sin na 1 tab je kara angle no hai 90 degree ne ba haibadi theta equal to pi by 2 tarane theta khangabne na therefore koina polar form do is haraga r oriba 1 do thamdrasu yadi yare 1 je hatrasu yadi yare 1 tarabne kodam ibirase 1 haraga cos pi by 2
+ iota sin pi/2 ꯍꯥꯏꯅ ꯊꯝꯕꯤꯔꯅꯤ 2 ꯍꯥꯏꯅ ꯑꯗꯣ 1ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯒꯅ that is cos pi/2 + iota sin pi/2 ꯍꯥꯏꯅ ꯊꯝꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯂꯣꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯃꯣꯗꯨꯂꯁ ꯄꯨꯊꯣꯛꯄ ꯍꯪꯒꯦꯔꯥ ꯑꯥꯔꯒꯨꯃꯦꯟ ꯄꯨꯊꯣꯛꯄ ꯈꯛꯇꯪ ꯍꯪꯒꯦꯔꯥ ꯄꯣꯂꯔ ꯐꯣꯝꯗ ꯏꯊꯣꯛꯑꯣ ꯍꯥꯏꯅ ꯍꯪꯒꯦꯔꯥ ꯃꯣꯗꯨꯂꯁ ꯑꯥꯔꯒꯨꯃꯦꯟ ꯄꯨꯊꯣꯛꯇꯕꯁꯨ ꯌꯥꯗꯦ ꯄꯣꯂꯥꯔ ꯐꯣꯝꯒꯤꯗꯤ ꯁꯨꯞꯅꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤ ꯈꯛꯇꯅꯦꯕ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯏꯁꯦ ꯃꯥꯒꯤ ꯑꯥꯔꯒꯨꯃꯦꯟꯒ ꯃꯣꯗꯨꯂꯁꯀ ꯄꯨꯊꯣꯛꯄꯗꯒꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯗꯨꯃꯗꯤ ꯑꯩꯅ ꯐꯨꯜ ꯑꯣꯏꯅ ꯊꯥꯔꯒ ꯍꯣꯠꯄꯅꯤ ꯃꯗꯨꯒꯤ ꯊꯥꯕꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯉꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯥꯔꯒ ꯍꯣꯠꯄ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯀꯣ ꯐꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ